ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕꯁꯤ ꯃꯟꯗꯤꯔ ꯃꯥꯔꯛꯀꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯃꯥꯡꯗꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒꯤ ꯏꯟꯗꯤꯌꯥ ꯒꯦꯠꯇꯒꯤ ꯉꯁꯤꯒꯤ ꯀꯦꯟꯗꯜ ꯂꯥꯏꯠ ꯄ꯭ꯔꯦꯌꯔ ꯑꯃ ꯇꯧꯖꯒꯦ ꯍꯥꯏꯅ ꯍꯣꯠꯅꯖꯕꯗꯨꯗ ꯄꯨꯂꯤꯁꯅ ꯂꯥꯛꯇꯨꯅ ꯐꯥꯕꯤꯔꯕ ꯑꯗꯩ ꯐꯥꯔ ꯃꯇꯨꯡꯗ ꯂꯣꯛꯑꯞꯇ ꯗꯤꯇꯦꯟ ꯃꯇꯨꯡꯗ ꯑꯣꯖꯥ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯁꯝꯂꯞꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯏꯔꯤꯁꯥ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯏꯔꯤꯁꯥ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯈꯜꯂꯤ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇꯪ ꯊꯝꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯦꯟꯗꯜ ꯂꯥꯏꯠ ꯃꯆꯥ ꯑꯃꯇ ꯀꯠꯆꯒꯦꯅ ꯂꯥꯛꯄꯅꯤ ꯑꯗꯩꯗ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏ ꯉꯥꯛꯊꯝꯕ ꯂꯩꯕꯗ ꯍꯥꯟꯅꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯄꯨꯂꯤꯁ ꯃꯌꯥꯝꯁꯦ ꯃꯣꯏ ꯁꯤꯚꯤꯜ ꯗ꯭ꯔꯦꯁꯇ ꯂꯥꯛꯑꯒ ꯄꯨꯂꯞ ꯂꯥꯛꯁꯜꯂꯦ ꯍꯥꯟꯅ ꯄꯨꯂꯞ ꯂꯥꯛꯁꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯃꯣꯏ ꯂꯥꯛꯏꯁꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯣꯏ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏ ꯇꯔꯥꯃꯨꯛꯁꯦ ꯈꯛ ꯗꯤꯇꯦꯜꯗ ꯃꯌꯥꯝꯁꯨ ꯂꯥꯛꯀꯗꯕꯗꯣ ꯆꯥꯏꯊꯣꯛꯅꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯨꯂꯞ ꯄꯨꯟꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯇꯔꯥꯕꯨꯗꯤ ꯗꯤꯇꯦꯜ ꯇꯧꯅꯕ ꯄꯣꯔꯩ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯤ ꯀꯩꯅꯣꯅꯤ ꯃꯟꯗꯤꯔ ꯃꯥꯔꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅꯤ ꯑꯗꯣ ꯀꯩꯅꯣ ꯉꯥꯏꯍꯥꯛ ꯗꯤꯇꯦꯜ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯊꯥꯗꯣꯛꯄꯤꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯕꯤꯔꯤꯕ ꯃꯣꯏ ꯃꯁꯥ ꯃꯁꯥ ꯀꯩꯅꯣꯗ ꯑꯌꯦꯠꯄ ꯄꯤꯕꯤꯒꯅꯨ ꯍꯥꯏꯕꯁꯤ ꯈꯪꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯉꯁꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯄꯨꯟꯕ ꯑꯃ ꯑꯣꯏꯅ ꯇꯧꯔꯛꯄꯁꯤꯅ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯀꯩꯅꯣꯃ ꯆꯪꯉꯒꯁꯨ ꯃꯅꯨꯡꯗ ꯆꯪꯉꯒꯁꯨ ꯃꯌꯥꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯂꯞ ꯇꯧꯕꯁꯦ ꯑꯄꯨꯟꯕ ꯑꯃꯒꯤ ꯑꯄꯨꯟꯕ ꯁꯤ यूनिटी हाइबदो उठपदुना अखोई थोलप ngамini सी हरगा ओके सराउंड मी क्या मुनो पंग ngasi फारिसा कोई तरामथोय अदा तरामथोय फाबसिदा ngasi अखोई अखोई हाबदा इन्फॉर्मेशन मिंगोंदा पिथोकपा यावबदगी लीक ओइबदि फाबने खनबरा करी हैना मोद लै कोई जे मैसेज से अखोई ग्रुप को अखोई व्हाट्सएप ग्रुप अखोई DMCC को होय भाई चाइना अखोई पुन मी दो पुन मैसेज तो पंगदरदि अखोई कैदोदिनो कोतनो खमोइना हाइबे चरा थाबो कोदि लै काय कमाइन खंगदि कई हाइदनो कमाइन मैसेज लीक को मुझे ओरम मान आई नेट यादे हनो नेट लॉबियो जादु लॉबियो आई नेटवर्क से खितंग नुंगाइबो वाले अदो मयाम मसी दमतंग ngakpigani live asi soida aigi oina tension jage mena tv page site gi ko ado khoi gi oja khoi convener sa leire sidai da ado network ngai tamar moiraga jabata tension jage network se ngai tamar moiraga live tension jage thaga sari embi punampo Woi kadang mulai lere